Hi ma'am. Ma'am ngasidi ay sa inyong thongbudi loina loire ado hojik bora hogadabu wali ngasidi khara jangna sa inyong thonge gaina idi isa nupa gi parikha leibenina wa parikha exam sakhare ado hojik ay bora hogadabu wali ay hojik bora hojarage aduga mayamda chaba sudu ucharage adudi mayam bora horurasi ngasigi matheldi mayam jamnadi tawdre gaina idi angang exam chatpa nangnabagi tawbanina sakolawai ma thonge adugagidi kaino tawreba makti masida papar charaga chakhare sagulwai ga papar ga chara chakhare adugagidi aigina hojik bora khara horani adugagidi amit pimchu tawgain tawri ayukidi magi nangnaba dum pijagare do hojik mayam bora horasi bora hobo mu yengasi bora se mayam thadajare taisu happa jage da male taisu happe taisu hapchalo mayam ondhokpa horage mulle mayam chak chaba haujarage chak leire adugagi sagalawai sok leire adugagi sina bora sinju chokjak sinju ko ai mayam asitani ngasi mathel jam tawdre mayam chaba haujarage mayam ngasai di hinjang mathel punamak iganjare ko haidi mathel haidi sinju bora kai kai punamak ado hojik se mixture se ai ngang school thin bachalo badare rakani aba ase ngasai kaune ngalodre asini ado mayam mathel singi udre mayam aduduna ai smai tawrage bora se mayam smaina hapage se siga kaina di unabagine smaina hapage adugaidi sinju suisu siga hapage siga unaba sibudi fazana ure adoidi hinjang siga leire yare mayam ataidi samai sum leijarasanu fazana ure ko adu mayam kutti hamjare chaba hojarage chaba hojarage mayam hawe jama mayam bora se yam hawe sari benna ichani pa sauti hobidri abaje hore mai school de lagane ngahaktang mamang hobini aba kaine di sana chajana bagi sai bora chagi dema bicara mayam
ꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ